None district ki khunjasing amadi khulgi lusingbasingna national highway number 38 thingjinkre. None district ki manung sanba nongbagi khunjasing amadi khulgi lusingbasingna national highway number 38 thingjinkre. Ningsingba yai satliba sahi asigi January 19 da Tata truck registration number AS014055 asina thombadagi laikhidraba None district gi manung sana leiba nongbadagi ngaihumlung kamai apokpa Pakhomlung kamai misi gi matang state driver union ga wari sanaduna yanakiba kya lairabasu ngasi phawa thabak to onthoroktabadagi khongthang asi lokholakkhibane amaramda driver amana phongdorakpada lambi asi ka hena phataba maramna khudungsa daba kya mayoknare amadi nungba yonba honabada asigumba khudungsa daba kya mayoknaba maramna Manipur state driver union na hiramasi gi matangda athuba matamda yengsinbinaba appeal torokli Natrabadi driver sing asina makata na ahenba khudungsa da mayong narakani hainasu pausna makatari ato payamna nungaitaba paw amana mo Tripura da test tawraba matung minute taraga mga lairaga ama sokhre yamna lebak thiba thodo amada Tripura da sahi khumdraga taruki miyoy ama COVID-19 positive ki test tawba minute taraga mga lairaga laikhidre maki masano pano hospital section da badagi sibani haina claim tawkhre agency ki paw gi matung ina test adugi result positive oki heiri Golamti district medical officer na phongdorakpada patient adugi test ki report lakpada positive oibadagi mak minute taraga mangagi manungda sikhibani haina su paw sina makhata na phongdorakli aduga atopa yamna thoningdaba amasung yamna nongaitaba paw amak sumu mayamda share tawjage COVID positive doctor na sexual harassment sathakre Noida gi private hospital amada COVID-19 positive oibadagi layeng liba doctor amana mahaki isolation ward aduda layeng duna leiba sei kunrom gi nupi amada sexual harassment satharam le haina agency gi pauna hairi makhoi anima COVID-19 gi hauji treatment sathari beni haina su police gi pauna hairi thaudo haukiba ningthauka abadu mita thokibani nupi aduna police ta complaint torakpadagi case ama file tawkre haina su police gi pauna hairi amana Maharashtra gi Pune hospital claim tawkibda laiba asigi ahan boina COVID-19 gi mama ama vertical transmission da anga ama unakre haino se agency gi paw sina makhata na phongdorakli yamna ngakningai oiba amasum yamna maru oiba paw mag mayamda share tawjage mayai ka wachinja ki potlam sing pharaga mai thadokre mai thaduna manghandringai da packet yapkhatnarakpadagi kumai takhre IRB ni score toroga purakpani haiba Tata truck amadagi lupa core ahumlomgi oigadaba mayai kaba chinjaki potlam sing maira paibi singna pharaga mai thadokre hairi amaromda pharaba mayai kaba chinjak sing mai thaduna manghandringai mangoinana thaudu adubu yengba tholakliba miyam yauna manak adu waida leramba miyoi singna packet yapkhatnarakpadagi kumai takhre packet yakhatnarakpagi video singna social media da viral oikhre thaudu asi ngase yu angan bapung manga makhairom taba matamda luang sangbam mamang laikai da thokibani hairi paw sina ngase yu angan mada luang sangbam apun maira pai bisina walking satlingai da yamna singningai oiba mong da Tata truck ama lakhi hairi truck adu laisram ongbi purnima debi sei humphugani thoigi yumda thaujilaga potlam sing adu tharangki potlam sing adu singnabadagi maira pai bising adu na sangsinduna check tawrubada yamlaba mayai ka bachinjaki potlam sing yoramba thengnakhibani hairi mayai kaba chinjaki potlam sing adu talab zarda khaini box samago kuntrani potlam sing adu phagalaga luwang samamaning sing da puduna mai thadokhi mayai kaba chinjaki potlam sing phabaduda kadagi thamui singsu sangsinduna mayai kaba chinjak manghan baduda mateng pangki hairi phagalaba potlam sing adu yamanbadagi gari ahum haibadi tractor ani Tata DI amada hondokhi hairi thaudo asigi matangna apunma maira paibi lupki secretary general M Laimana Paumi singda haiki ngasi phariba potlam sing kanagi no haiba chapchana kangdrabasu Amit kaubo mayang amagini di hairi adubo Amit kini hairabasu Manipur masa singa soidana samnaraga tawba thabak oiramgani hairiba potlam sing asi MLA gini su hairi adubo karamba MLA gino haibadi mayek singna hayu yakide magna makhata na haiki ngasi phariba potlam sing asi saurana lupa kor ahum mari romgi oigani asumna MLA minister singna khudong chaba lawraga mayai kaba chinjaki potlam sing lalolabadi thengna mafamda pharaga mai thadokani pot tharamliba Scott gari adusu mafam adudagi thuna yangna thauraga satki ahal laman ngaktu oiba amasum nongalamdaigi mammana maram oiduna gari number singsu sengnu uhaudre COVID pandemic ki lockdown curfew mara asida MLA minister sini Scott thauraga mayai kaba chinjak lalolabadi war on drug mek sengale
lockdown amadi curfew asidi akan athauksing escort tawraga drug mayai kawa chinja ki potlam lalonba nungainaba ohengumsi nakalamoromda miyam tinma mafamda kwa kodang uthokpa yaroi aduga sendongi dabak tobacco products sing pusilaglibasing asina covid hena sandoknaba hotnaribra hainasu pawsna makhatari atopa pawama yamna thamoi sukningai oiba pawama sumu mayamda share tawjage anadraba miyo amada huranbagi badnam pisilaga phurakhiba yaningde yeripok singa mathak lekaidigi mima nadraba MD Dilwar Allies dealer sei kungnipan apokpa MD Abdul Rashid yumdagi thokibadagi hanjilaktre haina polista paw pibaga loinana lekai miyamna thinaduna leirakhibabu osekonda huranbagi badnam pisilaga tamthina ot neirakhibabu lekai miyamna penlaba phungdurakli thaudo asigi matangna lekai miyamna phungdurapada mima nadraba miyamga londi nadraba dilbar ngarang ayuk pung tare rom tarakpadagi yumdagi thokibadagi hanjilaktabadagi yeripok PS ta paw pibaga loinana mic sizinaduna makpu thirakhibane mahak asi miyamgo londi nadraba miyoi amani haibagi sakhangsesu lengakna piraba miyoi amani loinana maki masak asi ubaga mima nadraba mini haibasi khangba phibam amada leiraba amadi mina wahang hanglabasu makpu chap manana wahang adumak khumba miyoi amani asiguma miyoi asina lambi lamakna duna migi yumda leklubagi damakta miyoi bagi minungsi yaudana tamthina ot nairaba tungda iril PS ta huran mani haina ngarang numidang sinarakiba haiba si yamna thamoi sukningai ni maki mai khong amade haksangi mafam kyara sokpadagi yaripok CSC da laikatna ki haina su paw sina makhatana phungduragli aduga ma'am atopa maru eba paw khrasu share tawjarake ma'am paw loipok taminasi aduga ma'am na kari mo laibigi adu sunu comment amamta thambiramo atopa maru eba paw manamo covid laisatna maram oiduna Jenims hospital doctor amadi nurse kya thabak kanaraktre Jenims ki staff nipu negative oire yamna thon ningdaba masum yamna nungaitaba paw ama oiri ma'am covid 19 laisatna maram oiduna porompat leiba Jawaharlal Nehru Institute of Medical Science Jenims asigi oina laidiba doctor amadi nurse kya thabak karaktaba maramna hospital asigi ana layengi thabakta yamna sauna awaba mayoknare hairi pauksi esina phangba pawgi matung inadi Jenims hospital asigi tongan ba department sing da layengbagi thabak tawriba Dr. Samri Rom lai Dr. Singh asigi manungda cantonment zone oina lakthokiba mafam singda leiba doctor nursing di thabak kanarakhide Masidanatana laisat asibu kibadagi tasengna hospital da laktaba doctor amasdi nurse kharasu yaure hairi ana layengi thabakta mapung phana thodang logudaba doctor nursing hospital da laktaba sina maram oiraga hauzik Jenims hospital covid-19 positive oiraba miyoi kya layeng sathariba asidasu doctor amasum nurse ki award mayoknaba haure Hiramasigi matangna Jenims ki director Dr. TS Bimon asauba thodang logduna doctor amadi nursing hek yariba makai hospital laktuna ana layengi thabak taunaba akanba thabak paikhat pahaure hairi amaromda hospital asigi pathology department da technician oina thabak tauba thawbaldagi mi ama covid-19 na positive oikibadagi department asida leiriba staff nifu test tawgi thabak sathakre laibak phabadagi staff nifu mak ngasi negative oire hairi hiramasiga mari leinana director Bimona phungdorakhibadi Jenims ki doctor nurse amadi atai staff singi marakta positive oiba yarokpaga loisilakpada mayamgi mot piba yaba dugumba content masama share tawjaramge mayam sunu soiduna comment masama to pibiramo mahairoi singna phone laichu ragliba asi ahenba miyeng sangsi love mahairoi singna hauji phone da laichu ragliba asidagi kannana ba hona bada oza mama mapa laikai gi education sing mari leina ba lenga ki loisang amadi journal education singna ahenba miyeng sangminarasi haina KKCL na miyam da appeal tarokli Kaksing khunai sakhot han balup KKCL gi serol amana hai malem da matam gi laina laisasing sandorakpa amadi matam gi matungina satkiba ngaktani hauzik sandorakli ba covid-19 gi laisat asigi mi paibasu nongma natraga nongmadi soidana kokhigani adobo khwaidigi hena luribdi laisat asina saitheng piraba mahairoi sing asigi punsini hauzik oiribe fibam asina mahairoi sing gi oina matam supada amamba matam oikhidra haibasine Hiramasida laikai da lairiba education sing akhang ahai amadi education department ga mari leinaba singna ahenbam yeng thadaduna honaba matam oire laingakta tainaduna laithokpagi matam natre sarol asina hai hauzik education department
kanna honaduna online class radio da class piba madi school gi authority sing su honaduna class to ba thingnari masina mahairoi sing da chapchaba mahi adu pibra hairabadi pakhum pibada wana thokpagi phibam da lairi mahairoi sing na online class ki khudong chaba lauduna phone paiduna game nungsi nungonda lupagi sang wangkhalakli masina covid-19 gi lantheng loikhraga anauba lantheng ama thengnabagi phibam da lakani haibada haiman ba thoklaroi haina su pausina makhatana phongdoroli aduga myam aina pathokibada soikiba lankiba yors myam na ngakpigani aduga anauba pau hek lakpaga myam da update pibangamna hona jarake and thank you.